Hallelujah. So we am thagale akoi myam yam kanna kano tau de bida akoi tamna show you hai se koi tamina se koi myam si ena mamangi ngarang nahan natro koi na hose nahan degi koi na pasi kaino hai country da issue gi Thoujal hai basi khang da batargadi akoi se Christianity gi khwaidagi maru oiba adugumba core values se koi khang da ba chap mane haibani maramdi Thoujal haibasina atopa atopa dharma singdagi Thoujal haiba wafam sina Christianity si tongal haline ko maramdi atopa dharma khudimak singdi nangna tauba targadi nangna pangani karma da chale ko si koi gi Hindu khaki natana every religion except Christianity natana atopa dharma khudimakti nangna pharagadi nangna bor phangani nangna sarga phangjagani nangna phatragana nang srap phangani aduga nang norok chatkani haibasi dharma khudimaki tambiba matambini adu yam nungai badi aikoi gi Christianity sidaida khenari chi kaino ai taragadi tasengna hariba philosophy oji hai kibdu nangna pharagadi sarga chatkani nangna phatragana norok chatkani haiba taragadi yamna laibak thiba haigadra tayumpalda afaba mi amho leiti haibse koi ure koina kanoda Romeo ko wala actually da Bible na hai and karmada ahum gi tara oram gane khale adai wai pareng judai ko ke kan say there is no one righteous not no one dharma chen ba aba bhau leiti hari aduna afaba haibsi leitaba maramna hairiba philosophy ju chatpa taragadi sargada chatkado mi se karamo leiti adu yam nungai ba paudi good news hai tare good news gospel haibsi Greek ta yengmo matamda Eugelian haina hai Eugelian haibege artidi chamna afaba paunati phamanna chumamdo mandam pause Eugelian hain koi ko haibidi aikoina paum tamko matamda mi amada tamu matamda haraurani adubu amuk harau basi halakada nang paudu chumrane haibise haibidi phamanna chumamdo mandam pause sidagi hena afaba pauleti scholar singa haibida akoigi hajiki Eugelian haiba Greek ki wahaisi extra biblical literature da anira khatang sizinai hai ko Bible gi wang mada atopa Greek ki literature da Eugelian haiba wahaise ani khatang sizinai hai adu Bible da yawrisidi good news for hai targadi madi Eugelian haiba wahaise sizinai among da haigana Jesus Christ gi pau sidigi hena afaba nungaiba pause prithvi da leiti adigi pauduna kai hai the gospel declares adugumba gospel na kai declare tauge hai kan stay da kai da we hai kan stay da nangna phanayam na phalu da boy tar so I know nangi afaba thabak na nang saga chatpa yaroi you cannot be good with your own strength nangna nangi apamba nangi thabak na nang afaba si oibi yaroi have si shona khangi ani am toina hai biduni agi YouTube ki channel adom na yam toina yeng boy tar ga di ai na hai du se khangbi gani kai no hai kan da you cannot spell the word good without God. Sure, God haibsi yaudana good haiba spelling to wear. If you remove the word God from good, only zero remains. Haibdi good tagi God je loktok patagadi kai lehoy zero lehoy. Among the haigana we are zero without God. Ako say sure yaudana ako say prasunya level. Amen ko. Aduna apaw ba miyam na haigi George Whitefield ko no pam yawi. Nagi revivalist so na am na sijina given upon George Whitefield have no pass na kay kanda miyoy bagi afaba thabak na isorgi bor phangne haiba taragadi miyoy bagi afaba thabak na sarga chatpa phangne hai taragadi miyoy bagi afaba thabak na isona aibu chanbi phangne hai taragadi sarga chatpa phangne hai taragadi aikoi gi leingoi gi kairak saraga tha kaba ngamne haiba chap mane hai leingoi gi kairak aju chamcham kairak na te leingoi gi kairak ku saraga sarga tha ka ba ngamne hai si oithoktrba wane aduna apauba scholar isona sijina no pa George Whitefield na haire mi se koi na monna khandabam to it's not our good works masi akoi gi thabak na nate masidi ishorgi apaba thabak akoi gi good works na nate masidi Jesus Christ gi apaba thabak tuna to wiki ba thabak tuna koi ngasi akoi kan biba phang masini hai sin aduna Ephesians chapter number 2 verse number 8 ta koi na hajan pare
Maduda kay haige hay kan for by grace you have been saved through faith, not of yourself, it is the gift of God. Hay budi Thaujal gi mapal na thajaru bagi maram na nakoi Kanbire masi na khoirom dagi nate kanana su ngachau thitna ba hay. Amen. Ko aduna aina ngasi amuka hanna aikoi kasar gi nuksijaraba aikoi gi church ki members sing sida aina punging thaujaning ba amuka hanna aina emphasize thaujaning ba wafum di kaino hai kan the grace ki message hai base masi se khwai gi maru oiba aikoi the centric aikoi gi among hai kan center of epicenter of Christianity masi hek lok thokpa matam da Christianity se atopa dharma ga chap mane atopa dharma na kai hai ko kai kan nangna afaba tau taragadi shoda chanbi gani nangna afaba taubudo ado afaba taubagi matungina nang saga chatkani haise karma afaba torogana afaba phangba phattaba torogana phattaba phangba haise karma ne ado Christianity na kai hai nangna pharayam na phaludabu oi taragasu hallelujah nangna bu Jesu Christ da punging honga kan de Jesu Christ ai bu kanbiyo hai matamda nang kanbiyo phangani adana ai ngarang lana hala so ai hai je khib duni mi amana sarga chattu je afaba thabak tawai nate Jesu thaja baine afaba thabak tawa mi mayam leigrena sarga chatte amen maram di kaino moi gi afaba thabak se mapung phade James ki chapter number 2 gi verse number 10 da kai hai mi amana wayal ya thangadu chama gi manung da mau drama pandu inba taraga su amakhak nangna iktok pu taraga di hariba mi do bahag atopa loy na wayal ya thang pum mak sing in da ba chat mane hai amen masidi aina am toina haije buduni kom aikoi ge khongban futara pak pak khongban ama chongge hai taragadi aina mapan khatang chongbe ya ga yaroi aina mapan khak chongbe yaroi ai tara yamdra tara dagi point khra hen da taragadi ai mapan chongera ani chongera ai kom da dum ta ga ne aduni law ishogi wayal ya thang amasung ishogi standard se kamain design to ge hai kan state da nang mapung phana in da yaroi. You cannot just pick and choose what you want, what is convenient with you, and live which is inconvenient with you. Nangon the convenient with the bachana the ba, nang to bungam the duna, angam drain hadoka, angam busing in Lakan state, Shona Bol, Pirani Habido, Aduyaro have. In the Haragana, Bible na high, Romans have like to the Galatia have like to the Sui, Kahakan state the Nang Waya Tingi Matungi in Gehaitagadi, Nang Mapung Pana Waya Tingi Ilo. Adubu, like activity, well yet and Gimatungine, Hinge had a conversation at all, strapped the lay Harry. And a convert Galatia 3 3 7 of the weather. Whoever wants to live by the law are under the curse the lay. You know, curse the lay say, I can say the while yet things sing by the meme and the Tarakatan in Kali, Adu sing by the while yet things Chatrukatrati. The more you find the grace, the more you find the law, the more you will be condemned. Haibidi, why tangsi hena uri ba makai, why tangsi uri ba makai, no one the punging handa ba legene. Amasu, amapaw mamangi uri ba sing sibo haibi in bangam ngam dringai sida ama hule ramen he. Haibi say, the more you see the number of law, the more you will be discouraged. Aduna law haibi sidi kaino hai kan state da why thang aina shona haibi ilakan state da ai khoi ngasi kan gadau natti hai masidi aina nang na tawangam da basing ado Jesu Christian to we kre amen. Romans chapter number 5 ki verse number 19 da Bible ne ai bazai se Bible phaktra su Bible ne sike da hai kan da Romans ki 5 ki 19 da ke hai ge kan da mi mana haibi ilu da badagi ayam babu papi oi halle hai ko even akoi prithvi se pap kuding mipum kuding pap chelem sing shodi matik mali sothare haina Romeo gi pandup ahum gi kunhum doida kuntarukta hariba wafam se ta sengna harigadi mi amana akoi na isana pap to wei nati ko je pol putigi pap chela khrabne ko hanjan ta ga wafam ngakni ko I remind to jerim ni okay aduna kedawi hai kan state da mi amana haibi ilu da maram na mi ayam babu pap tahalle asumaina kedawi mi amana haibi ilu ba maram na mi ayam babu dharma chenbo oi halle Romeo gi manga gi tarama pande iduna le adoi ta gi ngasi aikoi na chuman bi ba phangba
ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯔꯒ ꯆꯠꯄ ꯐꯪꯕ ꯍꯥꯏꯕꯁꯦ it's not our obedience ꯑꯩꯈꯣꯏꯅ ꯍꯥꯏꯕ 이루ꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ 이루ꯕꯗꯤ ꯃꯄꯨꯡ ꯐꯥꯗꯕꯅꯤ나 ꯑꯩꯒꯤ ꯍꯥꯏꯕ 인바 하이브세 마시 싱파나바 야바 하이브 인바도 오이드레 아멘 ko aduna kaido ta hai kanda prabhu jisu christ na chahi kundra homdoi makhai hingamba matamda mahak se apung phana haibi inba punchi mahing mahin hingki convenient matamda khakta na te khwai digi aruba matamda phaw ma haibi inki philippine ki tugi aita kai hai he became obedient till death even the death of the cross the siba phaw ba mak haibi inki hai Amen. Cross siba hai bese even hai ba wahi si English ki wahi da ya maru oi ba wahi ni hujki kana de siba phau ba kana mu khushi no even the death of the cross siba phau ba hai bi in ki hai se cross siba hai ba khushi se in that olden days matam du da khwai di kiningai oi ba khwai di ikai ningai oi ba khwai di awa ba mi amana siba ya ba da khwai di awa ba khushi do cross siba du ne Amen. Ko aduna hari ba matam stay da ko ngarang di prayer di tawgram ni mai je mutkre. Ha. Okay. Aduna mi mana haibe iludaba maramna mi mana haibe iludaba haisi Adam na pap tawru maramna Adam gi pap duna maramoi duna koi mem khudi mak singje Jesu hek thengadri me mangda koi pap cheline ko adubu kaidoge hai kan stay da issue hek thengna matamda magi haibi in buduna maram oiduna aikoi gi dharma chenba kanbi se akoina phangjarin ne om da haiga na Adam if na pap to khi matamda aikoi gi dam ta pap to bi khi ma chap mane ko aduna mi amana pap to bagi da makta ma papi orak pan natte hebne ai hanjan da koi takre mafam sidu ju hanjan na nai nabiramani mi amana papi ore se pap tawai natte mana pokputagi pap sungtau tawdi haiduna su ma odum pap chen gane kaigino hai kan da ihan hanba mi Adam dagi thangdarak ko oiba maramna kaino hai se kaidewi hai kan da magi pap tuna thangdarak ko maramna pap isi oire bane amen adumai tawdana aikoi se Christ hek phangdi phauba we are by default sinner God in Adam akoi se default mode akoi mem for mobile ki default mode kedo khangbi bra default mode haidi koi gi lairak ko matam da ringtone magi adagi magi screen saver ade ma'am ji default mode anam leba haidi aina kem pai ding e mamang da magi ka tare magi ringtone adagi magi ma'am ji masagi dum oijaramba adu mun default mode haije aduna by default we are in Adam but by choice we can be in Christ akoi default da akoi se Adam da leiram ne asing bai di पृथ्वी मी मखल अनी खतने ले जिजु कोई चिंगमी तमे अदगी कोई अदु नति को मखल अनी खतने ले से अमना एडम द लेबा मा अमना क्रिस्ट द लेबा मा इवन क्रिश्चियन खरब हाउबा क्रिस्ट द ले त तारगदी मा एडम द दुम ले हाइजुन born again oi द तारगदी अदुना पृथ्वी द मी मसिंग अनी खक मी मखल अनी खतंग ले अनी दु कना नो आई तारगदी अहान बदा एडम द लेबा मा ko amana Christ da leiba ma adana kana gumo mana truly Jesus Christ gi finished work cross ta tawiki ba thabak mana pa amat ta tawda targa su mapung phana cross ta mana tawiki ba thabak adu daida thamoi thawai hakchang yauna thajaraga Jesus lotion gi ba mi do ma karam denomination do oisino ma Presbyterian do oigera Baptist do oigera natragana Salvation Army do oigera who whatever ma ki denomination da abata hekta belong to ta ga su Jesu to ki ba thabak adu da mapung phana thajara kan stay da Jesu lotion kraba ma born again oi kra ma ado ai gi church ki denomination da yaudi haiduna su ma se Christ da leiba mi amne amen okay adubu Christ lakriba mi phanayam na denomination achouba oitargasu Christ gi apaba thabak tudai da thajaba leitana imung manungi ima ipana Christian oirame haiduna oiraga sangna oiraga aiju Christian ni haitargasu mana Jesu gi apaba thabak do thajaraga lausan da targadi ma Adam da dum leiba mi ne ade targadi hujida ka leisi kaina kanda it's not the matter of belonging to a one particular denomination
What matters is belonging to Jesus Christ. Prabhu Jesu Christ da akoina akaknaba denomination amada church amada maming phajaba amada akoi belong to budugi wari natius. Masidi Christ na tawkiba thabak adudaida akoina thajaba belong to ba adune. Amen. Aduna akoi kuding maksing stay da aina puging thagot chaning budi kaino hai kan stay da akoi ishogi grace ishogi Thaujal haibase masi Christianity ga tatnaba thanaba yadraba adugumba matambi amaneba. If we don't understand grace, we don't understand the essence and the core value of Christianity. Haibadi aikoina grace ki revelations aikoina khangdaba taragadi Christianity gi maru oiba matambi akoigi yanglen saru haitarane aikoigi backbone of Christianity se koi khangdaba ga chap mane maramdi kaino grace haibase masidi atopa dharma singdagi aikoigi dharma Christianity sibu tongal haliba pocha amakatang hayo haitargadi ishogi Thaujal sine